ꯋꯥꯡꯖꯤꯡ Women and Girls Society 𝗪𝗪𝗪𝗪 manipur ꯂꯤꯡꯈꯠꯈꯤꯕꯒꯤ 63ꯂꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ। ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯥꯏꯇꯤ ꯑꯁꯤꯕꯨ ꯍꯧꯗꯣꯔꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯁꯨꯕꯀꯨꯃꯥꯔꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ ꯍꯥꯏꯔꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯣꯁꯥꯏꯇꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯌꯥꯎꯅ ꯃꯦꯝꯕꯔꯁꯤꯡꯗ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯕꯨ ꯁꯤꯡꯊꯥꯈꯤ꯫ ꯋꯥꯡꯖꯤꯡ Women and Girls Society 𝗪𝗪𝗪𝗪𝗪 manipur ꯂꯤꯡꯈꯠꯈꯤꯕꯒꯤ 63ꯂꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯥꯏꯇꯤ ꯑꯁꯤꯕꯨ ꯍꯧꯗꯣꯔꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯁꯨꯕꯀꯨꯃꯥꯔꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ ꯍꯥꯏꯔꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯣꯁꯥꯏꯇꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯌꯥꯎꯅ ꯃꯦꯝꯕꯔꯁꯤꯡꯗ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯕꯨ ꯁꯤꯡꯊꯥꯈꯤ꯫ ꯋꯥꯡꯖꯤꯡ Women and Girls Society 𝗪𝗪𝗪𝗪𝗪 manipur ꯂꯤꯡꯈꯠꯈꯤꯕꯒꯤ 63ꯂꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯥꯏꯇꯤ ꯑꯁꯤꯕꯨ ꯍꯧꯗꯣꯔꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯁꯨꯕꯀꯨꯃꯥꯔꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ ꯍꯥꯏꯔꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯣꯁꯥꯏꯇꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯌꯥꯎꯅ ꯃꯦꯝꯕꯔꯁꯤꯡꯗ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯕꯨ ꯁꯤꯡꯊꯥꯈꯤ꯫